ngasi numida wairam phongkhiba tongan Manipuri sifungsingdagi maruibi ipausing myamna thamjagi ahanbada Hill Council singda Ahenba Autonomy pinaba state lengang center da propose toukhre Manipur hausi tholiba kangluk irang sigi waruisin ama puraknaba Mitay amasung kuki community ki group sing tungan kauduna Ministry of Home Affairs na thabuk lokalak baga iroina na state lenga ki oina su waruisin ama purakna bapandam na state asita lairiba Hill Council sing da Ahenba Autonomy pinaba tharang laire adubo state lenga ki meke digi territorial integrity ki matang da karigumba mong amatada yasna ba tawro haji Indians Express ki paw manhai Manipur thokliba kangluk irang sigi waruisin ama purakna ba lambi oina lairiba Hill Council sing da Ahenba Autonomy pinaba state lenga ki tharang laire amadi wapam asigi matang state lenga ki maike digi central government ta propose tawkhre adumapu Manipur gi territorial integrity gi matang da karigumba mong amatada yasina ba tawroi have state lenga ki firepsu center da khankhre Panba yabad state lenga na kuki community bu thawoi de haiba maral siduna makhoi goeba tokhaiba administration ma demand tawdun lakpaga iroina na kuki narco terrorist na atamna mitai community gi mathakta sai sigi me ahum digi leptana landarak padigi ngasi phawba nakalani gi marakta hingsa gi thawdok sing thoktun laklibane pawgul likhun asina makha taradun hai kuki singna taliba tokhaiba makhoi goeba administration ma state manung lehellu haiba demand asi state lenga ma su Manipur khunda minariba kuki na taw atai proof khudimak na yadribani adomena ma state lenga ki oina di Manipur lairiba singmi singi yaifana thabak tawna ba thong launa hangduna lairi haina thajaninga oiba pawgil likhun asina makha tana phongdorakli pawgil likhun asina makha taradun hai Hill Council singda Ahenba Autonomy pinaba state lenga ki meke propose tawriba sina makhoi da Ahenba freedom pibaga loinana singi mafam sing administration hena kudong sahangani Manipur thukli birang siga mari lainana mitay amasung kuki community anigi group sing Union Home Minister Amit Shah na kyara khana unadun wari sana khrabane North East ki oina center gi appointment oiribi AK Mishra na leingak suspension of operation su sign tawnariba kuki militants group singa wari sana khrabane loinana Manipur gi minister N Beren ga su state asida me ahum digi horakiba mi sama ko humfu hen sen khraba wato asigi matangda haukiba sagol sunamite wari sana ki hari Central government ki phangwa pawgil likhunama gi matung ina tokhaiba administration ma kana demand tawriba kuki singna state lenga ki proposal asi yarakadra haibadi haibangamdri makoina wapam asi khanabada yarabadi matam sanglab irang asi nem thanabagi lambi amadi oigan hairi maraksida thokli birang asi ki waruisna ma puraknaba mitay amasum kuki animaka wari sananaba BJP gi MLA amasum Hill Area Committee HAC chairman oiba dinganglung gangmaina Lusingba nagagi mi ahum amasum mitay pangal gi mihut ani yawba committee ama semkhre hairi amaromdana mitay nupi ama ikai khumnaba manghan khibada senaba sing police sinnarabad irang asi nem thabada mating oigani Rameshwar me ahum na Susampur district kuki khulai paibi sing mitay nupi ama ikai khumnaba manghan khibagi thongtok ta senaba miyoi sing police ta sinnaraba matung state asida thoklib irang asi nem thagani Nangpok Shangmai da thokiba thawdo adu senaba singdi miyam sangna police ta sinakibani haina kairau kendra gi MLA Lorem Rameshwar na thamnakli wapam singa si Impal East district ki DC gi miyeng makhada Urupta leiba Urup minority girls hostel hang ni relief camp state asita thokli irang asina maramoiraga lanjena duna sangjapam lawduna leiriba inmate singda Aadhaar card job card amadi CM HD card khusina bagi thoram da phongdokibne thoram ga mari leidana MLA Rameshwar hai Nangpok Shangmai da thokriba thawdo adu senaba miyoi sing lenga amadi miyamna police ta sinakhi kariguma me ahum da mitay nupi ama kuki khulai paibisin ikai khumnaba manghan khibagi thawdo adu da senaba miyoi sing lenga amadi kuki sing police ta sinarabadi state asida thokliba irang as nem thabada mating ogani state asida leiriba BJP na lusingba lenga asina kuki na taba mafam sina sokha thorangi oiba thabak thoram kya paikhatliba asi yenglaga kuki singna lenga asida nungaitaba leiramgani haib thajade State asida thokliba lan asidi kuki singna mitay singi mathakta sathaba lani mitay singmu kuki taba mafam sindagi taktholaga makhoi gi lam oigi khanmani mana makhatana hai ngasi Urup minority girls hostel da hangliba relief camp da leiriba inmate singda Impal East DC Kumantim daina yauna Aadhaar card job card amadi CMHD card sinaba sithagali camp asida leiriba inmate sing maru oina Morerom dagi lanjet naragli bisingasi business ti hena haithoi singthoi bana makoi mating oina ba Lilong Santipur akanaba market set ama atubra saragani masina inmate singasi gi setmi loan ama pib oirasanu haina MLA na phongduki tungda Lilong Santipur market set sagadori mapam su yengsin khiari
Amaromdana irang loisinna center na akan mathabak lokot phamtoi MP Lorho Foje Manipur thokli birang si mapung pana loisinna center ki maikei degi matik saba akan bakong thangsing lokot phamtoi haina Outer Manipur ki MP Dr. Lorho S. Fozen Fungdoki Bagaloina, Isterisi the Housing Toli Irang Sigimatan Markweva, Wakalun Tamladuna, Irang Si Atubumatam Lushinduna Mausagi Pigum the Hanjilakan Havi Tazaba Fungdokre, or Kula Pangtuponaga Students Federations, MSF ki Kuntrarak Suba Generals Conference ki Thoram Serugaba Lakiva, MP Lorho Fozen Paumishin High, Mite Amadikuki and Gimarak Togli Bakang Irang Yamna Sangna Sataduna. Haujikti tha ahum hinjilakle state asida thoklib irang asida center na makhatana hingsa ki thawong sing sa thandana ba sab sab thabak packet kani haibi ki thajab lai haki ai koina haujik pamli bas state asida thoklib irang asiki manung sana sa thari bi hingsa ki thawong sing asi mapong phana losinana ba center gi maikei de gi tongan ba akan makhong thang sing lokhalakwa duni loinana yamna athubu matam na mauksa gi phibam da hanjilakani haibi ki thajab dusu tasengna thamle haki MPS na makataraduna kumza English nga magasama panga maudragi paringda naga amadi kuki singa marakta thoki bakangluk irang adu amuk na hona ningsing laduna matamadura masing yamna pamiyoy kya khatki amadi phurup singa marakta nena tadaba langtaknaba phibam amadalen ki madugi mathakta kangluk irang adu loiraba pawda miyamgi pukningda tangdu leitadaba haibatu de dumuk leki asumna mitay pangalamadi mitay Hindu singi maraktasu yamna atien matam giweba kangluk irang thoki adomena ma asigumba irang asina phurup singi marakta aduki matik pungning leitada ba phibam amadale hali irang tholiba phurup anima ki marakta amanama bu thajana bawali maramasina irang asi loisinduna ingta pa purakna bagi mission sanction bada neutral third party amana singa dabane adabu center gi mekida haujik tholiba irang asida Karam miyeng sangadagi haibigi matana kudong sadaba kaya marum bayuk na bugum tawri istera sida mapung para mausa gi phibamda hanjilak matam khradi lawgi adubu haukiba sayol khara sida hingsa gi thawdok sing thopagi sangde hantarakli miyamna hingsa gi thawong sing maram oiduna pungni wakal son tabak natana hingsa gi thawong sing aikogi miyam amadi istera sigidam afaba mata purak loi haiba sisu thajaram lagani haibigi thajaba lei haikensu pawsta su palakli Amaromdana relief camp the lady sing kaidong masage mayum the hangani khanmada tumpham safam khangre Manipur hokiba me ahum dagi thogliba kangluk irang sida lanjena dun relief camp the sangjapam lodun lady sing kaidong masage yum the handuna mausagi punsinda halakadagi khanbre tumpham safam khangdre haina relief camp the lady sing na phongdok loduna leingak na matam kharagi oiba yum saduna sangjapam piriba sida leiba pamde lamdam sida thoklib irang asi loisinduna hangi punsida hanjinba pam he bopam thamnakli Imphal East District ki Thongju Kendra gi manung sana leiba Ideal Girls College ta Technopolum Sumkangpupi District ki lanjenarak singi hang liba relief camp the leibi inmate amana mai thadopikhraba mayum singlengan amuhana sabigini haki buwapam thajaba ngamdi haina PTI da phone ku thangna phungdorakli kemas da lerak thahum helakle kayam kuina mafam asiga laiki doribano ayak isagi leifamda hanba pame irang asida hatopikhraba ayaki imungi miyoi singa asumba wayel phangba pame haina Indo Myanmar ngamkai paringda leiraba border town Moriregi Sanatombi kobi amana phungdorakli relief kemas maktada leibi Susampurdagi ngan thoibi sai kunga mari kaubi amana suma khoi imung manung relief camp sida haukiba tha ahum henba sida sangjapam logdun lerakli hauzu makhatana camp sida leiba pamdre masagi yumda haningle haba wapum thamnakli maana makhatana phungdorak pada relief camp adu maki mapuroiba tha tare ta ngai diba masama makubok manembok amadi masal nupi amaga punna lerakani me ahum digi horak irang sida makhoigi mayu mai thadopikre yumgi polam khudimak hondoklam laga makhoi lanjenarakpani irang asi hek laksin baga masa masa gi hanagi mafam singna mayum mai kai amanga ta thokra pasing amuhana sagani habi ki thajaba lengak na pibadagi relief camp de lady basingna matam kharagi oina tongwan mafam singna lengak na sare ba yum sing pre fabricated house ta hongjin si haibad yabani haina su magna makhata rakhi aikoi gi isagi yumda hanjinba pamle matam kharagi saba yumda leiba pamde legan aikoi da piriba thajaba si kyam kuina ngaiduna leikhi gi doribano aikoi thajaba ngamlaktre haina su nganthoi makhatana phongdorakli More degi Sanatomi na phongdorakpada More town na Simphal gi hek mathangda Manipur gi khwai degi sauna revenue lapma mamoi dibani irang si makha tathana asum thoklabadi masina India yamna sauna mangjaba malakani Manipur da hausi oiragliba phiba misigi daita BJP na pugadabani More gi town committee gi mikhal tawkhidaba sei tara hele haba wakum sthamrakli
पानबा याबदे रिलीफ कैम्पसिंग लाइरिबसिंग लेंगाना प्रीफेब्रिकेटेड हाउसिंग साबगी थबक चथरकपगा लोइना इम्फाल ईस्ट की सजुवा सेंट्रल जेल मनाक्ता मियोय लिसिंग अमा हेना लैबि याबा युमसिंग बिष्णुपुर डिस्ट्रिक्ट की कोकतार युम सहुंगा कुन थौबाल डिस्ट्रिक्ट की याइथिबि लकोल युम समरि साखरे असिगुम युमसिंग कांगपोक्पि अमसुम सुचामपुर डिस्ट्रिक्ट की ओइना सानब मफम थीरि हाइना चीफ मिनिस्टर एन बिरेन सजुवा सेंट्रल जेल मनाक्ता साबा युमदा इमुंग सहुमरोम होंजिनबगी थरमदा फोंदोखिबने हाइदि अमरमदना असेंबली मीफम सरुक यारो है अंगपोई एल जयंत कुमार थासी कुंग मपन पांथोकदरीब असेंबली सेशन कैबिनेट मिनिस्टर अनियावना कुकी एमएलए तरा सरुक यारो है करम लोन अयाब पीबगे अंगपोई है हानगी हेल्थ मिनिस्टर एल जयंत कुमार फोंदोखरे इम्फाल वेस्ट की पिसुमथोंग मनाक्ता लेब मसागी युमदा ngasi पाउमिसिंग उनबदा हानगी मिनिस्टर असिना मथकी वाफम असि फोंदोकलदुना मांगना हाय असेंबली सेशन असि मियागी मिहुत अम ओइना सुंगसोई सोइदना सरुक यागदबनी लाइरिब लेंगास द कैबिनेट मिनिस्टर अम ओइरिब नेमसा किपकेना मा असेंबली मिफम द यावदा सेप ओइदे यावब ngamloi हारिब सिगी मतन असेंबली की स्पीकर अमदी चीफ मिनिस्टर द सिरोल पिदनो खंगनबा लेख्रब्रा अमसम प्रोटेक्शन पिबिनबा हाइब लेख्रब्रा पांगदोकदोरिब मिफम सि असेंबली मिफमनि कैबिनेट मिफम नति हाइन स्पोंदोखि मियांगी मिहुत अमइना लोंगांग थबक तव संगे वाफम सिगी मतंग स्पीकर न करिगी तुमिना लाइरि चीफ मिनिस्टर अमदी बीजेपी की मेकेदिगी रिएक्शन लब लेख्रे हब वाफम स्मान फोंदोखि लोइनना था मरि हेलब इरांग सिगी मतंग प्राइम मिनिस्टर नरेंद्र मोदी ने वहै अमत फोंदोक्तना लैब अंगपपुई मणिपुर सि इंडिया की सरओमनि मणिपुर की बाउंडरी दी मांगलो एदुबु फुरुप अनि सिगी इमोशनल इंटीग्रिटी साइकोलॉजिकल ट्रॉमा सि फगनबा स्टेट अमदी सेंट्रल गवर्नमेंट करी तब लैरे हब वाफमसु एल जयंत कुमार मखाताना फोंदोरक्ली मखा सथरक पोइना तो पपम अमित शाह थमलखिबु वाफम अमुकसु थबक तो ओंथोकपा ngaइबे तारी सीपीआई यूनियन होम मिनिस्टर अमित शाह मीतैगी सीएसओ द थमलखिबु वाफम अमुकसु थबक तो ओंथोकपा ngaइबे तारी हाइना सीपीआई मणिपुर स्टेट काउंसिल की सिरोलमना हाइदि सिरोलसिना हाइ यूनियन होम मिनिस्टर मणिपुर की मरु ओइरिबा कोमिगा उनखिबा सिमक लुख्रबु वाथुक्सी संगदाइननब लंबी अमद यात्पा होरक्पा याय हाइबसि सीपीआई न थमोइसंग थाजबने अदुबो फोंदोकलिबो वाफमसिंग सि थबक तो ओंथोकलबा मतमदता वरोइसिन पुरकदबने मणिपुर की मियामना नुमित चामग तरागा निपानी रोमसी यूनियन गवर्नमेंट की वोइसिंग थाजब ngamdana lakli adugo handak union home minister na phongdoklibu wafamsing si thabak to onthokhlaba matamna worosin purakadabani manipur miyam na numit chamaga taraga mari ni romasi union government ki voicing thajab ngamdana lakli aduga handak hairakliba sina hekta thajab ngamnadara mitai singdi peace living kangmuni puari gi sanglab sei lising ahum romasi iraiba kanduna lakpi gi wari union home minister na khangbitriba mali मेजोराम द मेमार मसा लिसिंग कुंथ्रा रूम लैरे हाइबदो ऑफिशियल ओइना लाथोखरे अदुगा मणिपुर रगिना लिसिंग अनिगा समरिगा मार्फोनि थक फंगले हाइबसि थाजनिंग होइदे लाख्या संगलख्रे हाइदुना रेटिना स्केल बायोमेट्रिक्स रजिस्ट्रेशन ना काननबा फंगदोरिब्रा सीपीआई मसुम सीएसओ क्या ना ngam संबल खानब सही डिकेट क्या तकनदुना लाखली अदुबु ngasi फावबो थबक तो ओंथोक्तबदगी हंदकी कुकी जोमी मेमोरीज की लानसी थुलपने मरम यूनियन होम मिनिस्टर की वाफम सीपीआई ने थाजबंगमदे तौफम तोप थबक तौदबना संति लेहनब होम मिनिस्टर की पाउजल कानब फंगलोय नुमित चामग तरानी रोम नेशनल हाईवे अनि इम्फाल दिमापुर लंबी ब्लॉकेट तौदुना लाखली लंबी असि हंगननब ममावना क्यारखना तक्सिंग्रे हाउजकसु हाईवेस द ब्लॉकेट चाथरी मसि करम सिक्योरिटी की डेवलपमेंट नेशनल हाईवे हेक हांगलब यूनियन होम मिनिस्टर की वासुमले थकसगे मियाम वाबा याब वारे अवाबगी वारी लिनबदा अखोय मसेल सोक्थरे अदुबु खंगदबा मापुना खंगद्रबदा कैदरुनी थबो खुदिमक माथमोय सेंगबा हाई क्वालिटी लेबा सिक्योरिटी सिंगना तवगदबने अदुबु nga sangnaba hawdongumna security da thodang sinabana pamliba pandam mapung fan boy thokloi mitei singdi maraibakna thawaidagi hena mamalyami maraibak kanana wall power oiramba british फाव थेंनकी मलेमगी मियामना काउनाद्री मदुगी थौना फुदोक्तुना मराइबा कनना बोहनारी तुंगना नार्को टेररिज्म लोक्तुना थमलगा सिंदा अमा ngang ba tawbiganu hainasu sirolsinasu makhatana phongdorakli hausikui nadi miam paw sisu matang ase lusinjarage masu miam puna no update ngaminasi